Hello, Kaidore? Mitani, Kanangang Batali, Things to Thingy, Kanalegi? Imanabi any lady city. Ikaibro? Ikai, Adudi, Akoi the Layers, Ikai Fona, Namkira, Paginati, Borbaton Tarobe, Lena, Antakin Doctor E, Kaheba, surname Olaseva, Yakiroi, Kaige, Dandi Pikidoine, Ayam Nakapanbay, Risi, Som the Pisum so E, Dadana Lale higher to thee, Adodum Kalaga, I want some Saudura, Sauni, Adubu Pagira, Nanga Nusiba Sutambiraga, Nuside Suhaiba, Toxina Banayaroi, Naikos, Ewahangi, Nanginas in an Ausagayano, no Mutasuhandi, Imababa, Nangiwari, Dadadi am the country. Lena, Tumina Lakre, Bear, Kaidoroge, Dada, Egi Warise, Nixilaga, Ayam Nawai, Canada Sutam Toknindi, Nanghona Ningsinglaga, Mitki Pikang Tanabani, Egi Mapukse, Apavani Haigadra, Hatabani Haigadra, Aikangdi, Aina Kwai the Gihena Nungsivinangse, Kaigi, Live TV Oyandoino. Nangi haiba pumnama aina senagani nangi warido dada su khangningi dada aidi ima ipa kanano masak khangdi aina wakal tarakba aina aigi ima baba masak khanglakpada leirame aigi su nungsiba ima aigi baba nungsina luna tawbi ima baba anigi matam bakta chahi kayati ining tamna Chen Chong Sanadu Lady Minungsi Eduki Marunda, a Kibaleta, a child of Bad Adubu Minungsi Ado, Manglaki, Tamna, a in Honopi Ama, Yum the Laki when you to the Kihore, a home Balaki Tamna Nakamlaki, Aina, Ima Haine Kauriba, Aina, Baba Haine Kauriba Miss Anise, Aigi the same bar. Ima baba natti haiba ai kanglaki lamja sara macha kanhaki ino khangdaba macha haina aibu chaiba ngangba matam tu dagi hauraki ayok pini nangdi namana palaiti haina toina so angang baidi aingo da haiduna aibu odne kibane egi inauna bidolak badagi imag minung siti mangkri haibe yare adubo Apopo macha na trabasu baba nadi aibu nungsi na tawi minungsi ado mayeng amata tahada loina biki adupo isurse aigi da maktani hairati apaba amata tambiram drawa mala baba do accident amadagi mit ani makuba ngambagi sakti ado lothok pikre asi hairaga leina sorsang na amu hontorai Kapning tawudu pazin na bahot na bani. Sordun na tana honduna. Risi, hairiba mayam dugi maraktat na. Wahang jinde, tumin na tari. Layna, maka amuk tarai. Baba na soy na iba misak amo o ito na layra bada. Imagi miyot minayan kalaki. Imagi mataw kang bana. Baba na ibo. Yung dagilap na tamki bane. Mit ani makudra baba na. Apo kumachan na trabas ay bunamdana narsit malaki bane ay ngasisu makoy ka adu maglayni adu po ay di na itong tapat siglagong bane imong adu dalayni ba ay na imahay na kauri ba mapamdagi minungsi pang trabaso babaki da magdadi ay nalayni kayeng singkine makoy na ay bunungsi trabaso ay na tinungsi Nangi inaw nupido di kiyam chawre. Layna kapagi makul adu nikli laurak lay. College kare, loy katawre. Mathang sahita di loy rani. Maming na Jessica kawe. Jessica hairak badada risi pumna magyan takre. Noma Jessica na haikiwa mayam dasu ningsing lai. Manaw nupi ni haiba kang labasu. Jessica gi maramda risi makata na wahang lagte. Kapliba lainabo temjinba oina phagi tawrai kapchet pisidi nangdi dadaga leidoi sidi khwaidagi nungsibi nanga
ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯒ ꯏꯕꯥꯅꯤꯅꯤ ꯂꯩꯗꯣꯏꯁꯦ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣ? ꯗꯗꯥꯗꯤ ꯑꯩ ꯑꯗꯨꯝ ꯀꯞꯍꯟꯕꯅꯦ, ꯉꯁꯤ ꯈꯛꯁꯨ ꯅꯠꯇꯦ. ꯃꯤꯅ ꯄꯟꯅꯤꯡꯗꯕ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯂꯤꯍꯜꯂꯒ ꯀꯩꯗꯧꯕꯩ ꯀꯞꯄꯤꯅꯣꯌꯦ? ꯑꯩꯒꯤ ꯕꯦꯝꯗ ꯊꯤꯅ ꯊꯤꯅ ꯆꯩꯔꯤꯕ ꯑꯗꯒꯤ ꯐꯨꯗꯅꯒ ꯇꯧꯔꯤꯕ ꯅꯪꯒꯤ ꯏꯃꯥꯁꯦ ꯐꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯃꯥꯅ ꯍꯥꯏꯕꯒ ꯏꯜꯂꯨꯅꯨꯀꯣ ꯕꯦ. ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ ꯑꯇꯣꯞꯄ ꯍꯦꯔꯣꯗ ꯂꯨꯍꯣꯡꯅꯕꯒ ꯁꯤꯜꯂ ꯂꯩꯔꯝꯅꯤ ꯇꯨꯃꯤꯟꯅ. ꯑꯗꯨꯒ ꯅꯪꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯤ ꯁꯣꯒ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯩꯅꯥ ꯅꯣꯛꯂꯛꯏ. ꯍꯧꯔꯛꯏꯗꯣ ꯃꯥꯒꯤ ꯀꯥꯔꯟꯁꯤ ꯉꯥꯡꯕ. ꯀꯥꯔꯟ ꯅꯠꯇꯦ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯈ꯭ꯔꯗꯤ ꯔꯤꯁꯤꯗꯤꯅꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯂꯥꯛꯂꯒ ꯊꯣꯡ ꯐꯛꯀꯥꯏꯒꯅꯤ. ꯐꯤꯂꯝ ꯐ꯭ꯂꯣꯞ ꯆꯠꯅꯕ ꯇꯧꯔꯛꯇꯣꯏꯅꯤ. ꯐꯤꯂꯝꯒꯤ ꯍꯦꯔꯣꯅꯤꯅ ꯐꯤꯂꯝꯒꯤ ꯋꯥꯈꯜ ꯉꯥꯛꯇ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ. ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯔꯛꯀꯅꯤ ꯑꯩꯗꯤ. ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ, ꯕꯣꯔꯕꯥꯇꯣꯟ ꯊꯥꯔꯛꯑꯣ. ꯍꯣꯏ, ꯑꯩꯒꯤ ꯍꯦꯔꯣ ꯆꯒꯠꯅꯕ. ꯔꯤꯁꯤ ꯏꯁꯩ ꯁꯛꯆꯤꯜꯂꯛꯏ. ꯂꯩꯅꯥꯅ ꯇꯥꯅꯤꯡꯗꯦ ꯆꯣ, ꯊꯝꯃꯒꯦ. ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯆꯠꯀꯗ꯭ꯔꯥ? ꯑꯩ ꯂꯥꯛꯎꯔꯥ? ꯂꯥꯛꯀꯅꯨ. ꯋꯥꯔꯕ? ꯇꯨꯝꯃꯒꯦ. ꯇꯨꯝꯖꯔꯣ ꯇꯨꯝꯖꯔꯣ. ꯒꯨꯗ ꯅꯥꯏꯠ. ꯒꯨꯗ ꯅꯥꯏꯠ. ꯋꯥꯆꯞꯇ ꯏꯃꯣꯖꯤ ꯑꯝꯇ ꯄꯤꯔꯝꯃꯣ, ꯅꯨꯡꯁꯤꯕ ꯏꯃꯣꯖꯤ. ꯌꯥꯔꯦ, ꯊꯝꯃꯣ. ꯀꯣꯜꯗꯨ ꯍꯦꯛ ꯀꯛꯄꯒ ꯂꯩꯅꯥ ꯋꯥꯆꯞꯇ ꯏꯃꯣꯖꯤ ꯑꯃ ꯊꯥꯔꯛꯏ. ꯇꯨꯝꯕꯒꯤ ꯏꯃꯣꯖꯤꯗꯨꯗ ꯔꯤꯁꯤ ꯁꯥꯎꯕꯒꯤ ꯏꯃꯣꯖꯤ ꯎꯁꯤꯜꯂꯛꯏ. ꯂꯩꯅꯥ ꯅꯣꯛꯂꯒ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤ. ꯂꯩꯅꯥ ꯃꯈꯥ ꯍꯜꯂꯨꯗ꯭ꯔꯦ. ꯕꯦꯛ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯖꯦꯁꯤꯀꯥꯒꯤ ꯃꯦꯁꯦꯖ ꯃꯊꯪ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯏ. ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ. ꯂꯩꯅꯥꯁꯨ ꯏꯊꯥ ꯊꯥꯖꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯌꯦꯡꯂꯤꯕꯅꯤ. ꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯄꯥꯔꯒ ꯂꯩꯅꯥ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ. ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ. ꯃꯥꯅ ꯎꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯂꯩꯅꯥ ꯖꯦꯁꯤꯀꯥꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ. ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔ ꯎꯔꯤꯕ ꯋꯥꯍꯩ ꯈꯔꯗꯨ. ꯊꯥꯔꯛꯂꯤꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇꯨ ꯂꯩꯅꯥ ꯔꯤꯁꯤꯗ ꯊꯥꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯦ. ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯏ. ꯗꯗꯥ, ꯇꯨꯝꯂꯒꯦ ꯍꯥꯏꯈ꯭ꯔꯒ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯔꯤꯁꯤ ꯁꯠꯍꯜꯂꯤ. ꯀꯩꯗꯧꯔꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕ? ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯖꯦꯁꯤꯀꯥꯁꯦ ꯗꯗꯥ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯏ. ꯈꯪꯂꯕꯅꯤ ꯍꯥꯟꯅꯅ, ꯑꯗꯨꯕꯨ ꯔꯤꯁꯤꯅ ꯖꯦꯁꯤꯀꯥꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯋꯥꯔꯤ ꯇꯧꯗꯕꯅꯤ. ꯍꯧꯖꯤꯛꯇꯁꯨ ꯃꯅꯥꯎꯅꯨꯄꯤ ꯖꯦꯁꯤꯀꯥ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏꯈ꯭ꯔꯕꯅꯤ. ꯋꯥꯍꯪꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯍꯪꯂꯛꯄ ꯑꯣꯏꯒꯅꯤ ꯆꯤꯡꯅꯗꯨꯅ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯏ. ꯈꯨꯗꯛꯇꯨꯗ ꯂꯩꯅꯥꯁꯨ ꯄꯥꯏꯈꯠꯂꯤ. ꯁꯤꯔꯣ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯁꯦ? ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯔꯤꯁꯤ ꯂꯩꯅꯥꯗ ꯋꯥ ꯂꯣꯠꯇꯦ. ꯃꯥꯒ ꯈꯪꯅꯔꯨꯕꯗꯨꯒꯤ ꯋꯥꯔꯤ ꯑꯃꯗ ꯆꯤꯊꯗ ꯇꯝꯃꯤ. ꯀꯦꯐꯇ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯗꯨ ꯐꯥꯎ ꯍꯥꯏꯔꯛꯏ. ꯑꯦꯛꯁꯤꯗꯦꯟꯗꯨꯗꯩ ꯈꯪꯅꯕꯅꯦ. ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯗ. ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯁꯤ ꯍꯪꯉꯛꯏꯁꯤꯕꯣ? ꯂꯩꯅꯥ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯖꯦꯁꯤꯀꯥꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯒꯅ ꯀꯔꯤ? ꯑꯗꯨꯒ ꯃꯗꯨ ꯑꯁꯦꯡꯕꯔ ꯍꯥꯏꯅ ꯔꯤꯁꯤꯗ ꯍꯪꯂꯨꯕꯁꯨ ꯂꯩꯅꯥ ꯉꯝꯗ꯭ꯔꯦ. ꯏꯐꯥ ꯐꯥꯖꯤꯜꯂꯦ. ꯐꯨꯡꯒꯠꯄ ꯑꯃꯁꯨ ꯌꯥꯎꯔꯛꯂꯦ. ꯈꯜꯂꯨꯔꯒ ꯂꯩꯅꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ. ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯈ꯭ꯔꯒ ꯑꯍꯣꯡꯕ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯨꯛꯇꯛ ꯇꯧꯏ. ꯕꯦ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯊꯝꯃꯒꯦ. ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯂꯩꯅꯥ ꯔꯤꯁꯤꯗ. ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ? ꯐꯣꯟꯗꯨ ꯀꯛꯂꯒ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯑꯩꯅ ꯁꯤꯗ ꯌꯥꯝ ꯀꯨꯞꯅ ꯊꯤꯒꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ. ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯩ ꯈꯛꯇꯅ ꯑꯄꯪꯕꯤ ꯇꯥꯍꯧꯒꯗ꯭ꯔꯥ? ꯖꯦꯁꯤꯅꯗꯤ ꯀꯩꯁꯨ ꯈꯪꯂꯝꯃꯣꯏ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ. ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯛꯅꯤ. ꯑꯩ ꯈꯛꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯃꯥꯗꯤ ꯃꯌꯥꯝꯅꯁꯨ ꯄꯥꯝꯖꯕꯅꯤ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ. ꯃꯌꯥꯝꯅ ꯉꯥꯎꯅꯕꯅꯤ. ꯃꯥꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯎꯁꯤꯟꯕ ꯍꯧꯅꯗꯦ. ꯂꯩꯅꯥ ꯋꯥꯈꯜꯗꯨ ꯈꯟꯅ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯁꯁꯨ ꯇꯧꯔꯛꯏ. ꯀꯣꯜ ꯀꯛꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯁꯤꯒꯤ ꯒꯨꯗ ꯅꯥꯏꯠ ꯇꯦꯛꯁ ꯑꯃꯁꯨ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯅꯥ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ. ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ. ꯃꯆꯦꯒ ꯅꯨꯡꯁꯤꯅꯩ ꯈꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯔꯤꯁꯤꯒ ꯃꯥꯒ ꯃꯦꯁꯦꯖ ꯊꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯃꯆꯦꯗ ꯊꯥꯖꯤꯜꯂꯛꯄꯅꯤ. ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯈꯪꯂꯛꯂꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜꯗꯨꯗ ꯃꯆꯦꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯈꯜꯂꯤꯕꯅꯤ. ꯃꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯗꯨ
amangba oigadra apang thongna utpagumbanni Jessica na tawribadu adubu khudaktudadi lainasu thajadabadi ngamdabani thajabasu ngamdri chamamnaba wakhal amada laikiduna henjinba wakhal kaya amasu khankibani tasingna Jessica na tawribadudi Rishi nate nupadu atopani machena reply amata piraktabaduda somda Jessica do machin bal chimnap noi namdana halaknaba haiduna message amasu tharai laina tumdribani mamitu pangna hiptuna wakhal amada lairi makhutna pairi phone adusu message amuk lakpaduda yenglubani iche kaidorage tumaba Rishi ni haiba engonda message tharaga ai nungsi koina Rishi hairisi sibu hongnabroba nupidane chaka tawba ya male aidine ahanwada fake ni khalubani ado nati asengba Rishi gi account gi tharakpani message se ahanabudi khangnare da Rishi ga aigasu thaina khongsuk paiduda ado sumaina chaka tawklise kuirabani iche da haidabani aina ado sum henjelai laina khumpham ama khangdrai Jessica amukasu ado iche wa maga hangene istada iche khakmana follow tawe aidi ngasi khangi iche ga hana su khangnabra da Rishi se laina handak di reply pirai Jesse nangi se asengbra sumaina mana message tharai se manaw nupi da hangliba wahang adu yamna ki hangoina hangjabani mingamdabi oibana laina direct hangbadu ngamdabani maga khangnai Rishi di haina hairubasu ma ngamdrai Jessica na tharakliba screenshot na maram oiraga Jessica makha amusu tarai asengba natradi sibo ina semjinba oigadro chega khangnaba male ai singdi chingnabane viral oigyo photo video dusu ai ichene haiba khangi masak udrasu chega khangna engonda mukar tak se kaigino yam tukache iche sinu pasi koina do sorne thina chaiko laina khumlaktre yengbada mak yengi message to Jessica amukasu khangdreda celebrity nena nupi khudingi message thajilaga irang tawar male ai khakta so eram loi khangi magi mo sidi atai desu toramni che sinu pasi num sinaro nanaw pe engoda khaibo eram leni maisi yam tukache hayarlibo wahi wata singchiga message te kaina tawrid maisi che da sumain hairakbra lainana Jessica yare mana tawrisina asema mak oiradi aina mabu ngakbiroi thina su sei adubu ai asembudu khanglaga mangonda wase haige hoi chume ai maga khangnarure kanana khangni samjin sajin ba oiramladi ai mabulan hekta lawbuda ai ngamdre Jessica machena thajadabaduda saurai chegise aina sen sajin banisira sibu senin bu oigadra magi isna account dagin tharaise laina manauda chaidi cherakte adum tapthanaba honajai Jesse na hairise nangonda senin sajin bani haiba nate ma haujikta ege pau phongrarame sumaina mana tawramgani haibada Jesse na thajadabane ado fare kona sarase ai asembadu khangkige darisina ingonda su nungsi pam hairless na kamai dawa sum makha taraga leipaduda laina sauninglai phone off tawsinkhrai handakti aduga asawbu tapthanaba honabada mamit uisinduna chaning samam tadraba sor adu sangna tapna hondori mathong maram khangda Rishibu sauninglaklai jagatnarakada lakpa nupanina tawramgani haina amuksu khalai aduga amuksu thajaba ngamde lemdaba matausi misak yenglaga utpani haiba lainana munna khangbana wakhal mawon khali ahingado pakna tumthaba yaramde laina tapna phana thinjiklaba kanda tumthakre nongan baga nungtigi tawbagum Rishi lainada good morning text tawri nahan makhaidi laina suhanbani ngasidi sinfawga tawbidi Rishi gi message ignore tawkhre laina manaw nupina hayakliba mayamdo thajkhraduna sauribara hoi mai amata hairamda magi duty adu maksad khre somdana Jessica do machegi magul khangbana monda amada leiri mana tawriba thabaktu machena thajaradi
Jagat chanainaba nupa yadaba macheni khangbana soidana risiga makoi anigi marida akaiba leigani khangi saukradi anam kanbi leinani karigino nangna saurise haina hangbada maching phataba ama leijabana nam haduna haidoknaba hangbada suhai hayu yadabani karigi saurino hayu yadana adumak leikrabadi risina tigalaklabasu khangba ngamnaroi haiba Jessica ne khangi mayam sing asi khanba yaba khalaga mana tokhiba thabakni Jessica na ima ise do koraga wari sarodana bilasini na napase pau tahan gano ekoi na sile se khangkhra dine nache gi na kongyau khidoini yumda matam khra leyu law hayo thabak mayam sigi ada lerega dari siga maga close hobe herise udrobani na kedoromni haba su khangde ngai ko he nangna tawrido nache na khangmadi salan sarani saroi he wado ise na kanata da hairoi mama tanda dum tumina leigradabani amadasu celebrity ni iche na tumina leigradi mai su mai thokpa leigradawdubo onsin kaishu tanaroi thaina su nupa meya ma ise gi nezar haina dina meya ma pa me hairambado tokhriduni tamolo yum bakhakni anam kalaga hauju su kuitan tanesi daresidi nupi watabani iche na mukladi mana hena muk tawleire hai yamna khangbalasune ikai banang ni konang imana adum silibas de yarabani nangna mu hek dai pasa pop taradaba plan ni silise imana chenba yararoidaba ima ai sum yenglaga leibadu ngamdi darishka khangnaba sa iche da gidi aina hana khangnabani iche na ingodi kari henge aina darisi panglokodi koire tapna ngangun hei napa se ningthaugi na kong phanglanga thili haibado adu tawribani ko mana tadaba leitabani ima sai gok thoge irenjana leiramo nang tamolo yumudo kolga tawrladi ima sa thoki hayu ko hinjang di thongaba thongtri halaga thongi hinjang ne na chaning basu amata bulaitre hotel de kai roma leira charasi ma poksa da koire pok ena sasira napasidi adum basabi basu nate magi ka chwere kai no khara thongsilase khoisi ima yenga age thonggal pa horomo khara hoi salao ai ise gimna ka satoini mama masadu na ngangnari ba mayamdo ngasai de ki tari bani sana jawba laurai nungsidraduna Chahausa namana sasa ahau budo narai singdo furi thunglaga khangwa ngamdaga hakachabado yengningkreda phattaba mama masasiga aibo kayam kuina asumna thambikhi gi haibanone he sor aibo loksin biro aina himlaga karibu kanaribage icha leina gi khallaga de punsi sangna hingnegi adubu soina haibaina asumna hingbase ware yamda ware sana jawba haina mapi taraklei mapana kablakpadu uraga minungsi pokpagi mahut phet haidokna duna chatnakre mama macha ani dudi sana jawba mangolda saisu duna maraga thoglai phamenda phak amata su thabide phida amata yauda famthakre aduga amuksu mapi tana hairi nongmugi pangalni asum sonjilai ipagi leina nangi khanbada ipau aine ipana leitrabadi nangu nungsibiyadaba misa himunga sida kanasu leite nang yamna wahogani yamna sukapkani ichagi mitlu pirangdo mit tanglaba ipana uwa ngamdrabasu hojiksu ichagi mitki pirang kangdri haiba ipa kangi ipagi thamoida ichagi pirangdugi chaina fawine nangna labna leibaduna ipagi thamoi pele nangna ipagi nakta laklaga hek kappado ipa nuaite yum sida leirade ichadi yamda wagane nangi lambida isor mana karibu tamliba afaba kakta oihanbiyo ko mapuibungo icha lainagi marai bakse thirabane mabu senabiyo asoi angam yauta nungai ba punsi oihanbiyo mapa idi pangal mayeng yamda tare sana jawba wahai singadu matanta mapita na haijabani kanata su tahan banate sintharakliba pirangdo makuna taithoklaga tumina amuk famduna lei numidang wai
Numidang wairam yausilaklabani. Risi lainagi duty loiba timing duda laina bu ngairi thoglakpa. Ngasi nonganbadagi call message amata laktabagi Risi kari tawrabano khana pakhatna rent fawba chatlurabani. Duty chatki hairakpaduda direct hospital da lakpani. Duty loiba timing duda tanja adu charira chadrira Jessica su mache ngairi ni haiduna lakpani. Risi laibadu laptakna ure. Nokmi Jessica do chen boy kai boy lakpa hawi Risi ki manakta. Risi su mamai lai thoklaga yenglakpada laina tholakpadu ure. Ani dudi hana adumi chanakre. Risi di laina hek ubaga lakpa haure. Nupi dudi lepkre chatlambaga loina. Laina gi manaktuda direct changkibaduda Jessica do ngaihak lepi. Laina manaw nupi laibadu ukre. Risi da amuk yengi Jessica da amuk yengi. Risi di yausilaklay laina na yenglingai. Ngasigi ignore tawriba mayamduna nupa adu sauninglabani. Adubu tapthai hairei mamit chuklap yenglaga lo laina su sauningbagi mawong khajiguli. Kaino nang tawrisi kumlakte nupidu Jessica ikai khangda fachang silaklaga kaurei. Che yenglai Risi Jessica da. Jessica maya ihi higalaga Darisya ekhoi chegasu khangnabra dase aduga haidokdaba wahangdu laina ikai phawbugum tawi. Risi di Jessica ki drama khangbana khummi nhangi khangdasu khango masidagi. Jessica usitana noklaga iche dadi play tawbigano he. Risi pisumdu sukla kayeba. Jessica na kaishuna teda laina na Jesse nangai do lakpana rent leiramo ai duty loire laklage. Risi laina gi mawongduda sum sauning laklay. Rent hanwe yagiro nangai wari sagido yamle kona sase yaroi asi hairaga Risi sauning baduna laina gi kudang do paisilaktuna chingi chase haibago. Laina Risi da saugi sungamde samlakliba makut tusu satoki sungamdre. Kaidawni khangda Risi na chinglidu yaduna Jessica da haifet yenglamlaga adum laklay. Jessica asawbana mamai mami bangbang sagalai. Mamit khana yengi satkriba aniduda mana tawriba macheda mana sanariba lila mayamdu asengba nate oida padabani haiba khangna haujisu thausadri. Madu he khanglakpada ma kari oini haiba